ngasi fonkhiba tongan-tonganba pautesing amadi social media dagi lokhatjaba pautingi update pijari ahanbada maroiba pau ZUF na mai thadokhraba songlung village ki popi sangsing amung hana chagatpa haukhre hairi FNCC na Kuki singi mathakta chatharakpa lambi thingbagi khongjang ngasiga numit 12 sukre Foothill Naga Coordinating Committee amadi Joint Tribe Council na Kuki singi mathakta chatharakpa lambi thingbagi khongjang ngasiga numit 12 sukre hariba khongjang asi suda laiba KNF-P gi cadre singna Ireng Naga village gi khulgi potlam kaya thugairamba amadi Kuki Lan stay away haina tharamba amasung khulasi chairman da khulmai thagane haina kihanbagi mathakta security forces ki mamang da khulai paiba cadre kaya laktuna kihalamba kamari lainana changsilakibani hairi Yunggi Pibam Singh Yengshinba Changluba Official Security Force amadi Meitei IDP Singh Kuki na utu watu paiduna talakre Kuki Singhi atekta SDC gi official ama amasung IDP ama sokle Thadau Kuki haibagi mahut Thadau language haigadabani haina timna fongdorakre Kuki Zogi MLA yausilakpa ngamdabadagi Central Leader Singha ngasi nungtil unaragane Delhi da lairiba MLA Singh kanaga unagadawribano haiba fawwa khangdre Susanariba Kuki Lan Haulup Singhi Hautik Lairiba Pibam Miyamda Khanganabagidama Union Home Minister Amade Manipuri Governor da Asang Kasarna Memorandum Pisinkre Matik Chadaba Manipur University gi BC Loktu Haiduna BC gi Office da KSA gi Thomi Singna Yerum Thajinuna Khongjang Changsinkre Drug KZ Kontraga Taruka Gram Mangaga Konana Fakiba Limithang Haukip ki Bell Order High Court na Suspend Taukre Union Budget 2026 mapungda Anti-People's Anti-Federal Oy haina CPIM na fongdorakre Kendragi budget lisingani kuntaruk kuntaret ase laibag asigi haisinglaba nahasingbu thawna hatuna makoigi panthungpham yauna pubak ngamlagani haina PM na fongdorakre Malem pumbada pangthoknariba World Wetland Day state ki thakda ngarang pangthokre Hautik pau sandongna pijari Yumgi Pibam Singh Yengshinaba Changluba Official Security Force amadi Meitei IDP Singh Kuki na utu watu paiduna talakre Kuki Singhi atekta SDC gi official ama amasung IDP ama sokle Kumda lisingani kulhumdoigi Mei ahumdagi thorakiba irang asina maram oiraga lanjenaduna lairiba Imphal West District ki Kanto Premnagar Maikei Meitei Singh Yumgi Pibam Singh Yengshinaba Changluba Security Force District Administration ki official amadi Meitei IDP Singh Kuki na utu watu paiduna talakre Kuki Singh na chathakiba hingsagi thawong asida Yengshinba Changluba SDC staff amadi IDP ama asopan nanglei Pao asin hai thaudo asi ngarang numit yungba pung 12 taba matamda thokkibane thaudo asigi matangda mafam aduda changba yauruba Kurkul Mandap Yumpham Relief Camp ki Management Committee ki convener RK Sanahalna fongdokkibada ngarang ayu pung 12 rom taba matamda SDPO Lamphel amadi Sengmai PS ki OC yauba CRPF Indian Army ki Gorkha Regiment yauna masing yamlaba security personnel tinga Omsilakpaga loinana nungna tharaktuna attack tawraki thawong aduda Central Forcing na lakliba IDP amadi SDC official ting amadi Imphal West ki police sing adu thuna thokro khangalakpadagi laimakhonggi ex-serviceman colony tamna jelaki adubu colony adugi get yaurakpada gari amada lakpa Yothang Singjang amadi Saitu Paiba Kuki Singna amuk hana attack tawnaba honarakpadagi mafam adudagi thoraki Laimakhongda Army gi asoba camp ama laibagi mathakda masing yamlaba security force kayaga loinana chatpa khongchat amada Kuki Singna utuwatu paiduna attack tawrakhiba thawong asima akan mamongda kanem tawi haiba wafam thamladuna security force ki maikei irang adu laksinaba tear gas Rubber bullet ama fawba kapkidaba thawong asi laibak thibani asiguma thawong asi matungda amuk hana thokhandanaba lengang honagadabani haiki Susanariba Kuki Laloba Singhi Haudik Lairiba Pibam Miyamda Khangangadabani haina Union Home Minister amadi Manipuri Governor da Asang Kasarna Memorandum Pisinkre
Suspension of operation su taunariba asi khulai thadokuna irang nemthanabagidamaktani irang saganabagidamaktana nate haina Indigenous People Forum Manipur IBFM gi chief advisor Asang Kasarna phongdorakre. Wafam asi ngarang Manipur Press Club ki Thangjing Hall da pangthukiba paugi mifam amada Asang Kasarna hai kumda 2009 da leingaka su chathakiba Kuki Lan haulup singi haudik leidiba phibamgi matangda miyamda asengba khanghanabagidamag Union Home Minister Amit Shah amadi Manipur Governor Adek Kumar Bhalada point 3 yawa memorandum ama pisinkhre haidi. Maru oina English singani nipanda su chatnaba matamda gathergi masing asi 2,938 oikiba adu haudik masing kaya leibage gather sing asi lengangna stipend piribani gather singi marakta haudik laikhidabasu yauramgani adubu haudik sudat leiriba gather sing asi masing yamna hengatuna 5,000 rom leiba uri su agreement taunakiba matamda kedar 2,268 adu Churachandpur district tagi 5,5 Teknopal district tagi 2,3 Kangpokpi district tagi 2,938 Chandel district tagi 119 amadi Federal district tagi 138 laikhibani hairi hauji kedar masing kaya leiri designated camp na mafam kadai da kaya leiribano amadi makoigi kulaising adu manak nakpa Central Force ki camp singda thamgadawbani haina yanakiba adu thamlibra haiba asengba leibak miyamda khangallu makoina sugi ground rule chugaiduna nagataba mafam singda sangsilakpa popi thariba amadi irang thokaliba sing asigi thabaktasu mideng changbiyo haiba wafam phongdokhi. Kuki Zogi MLA yausilakpa ngamdabadagi Central Leaders singa ngasi nungtil unaragani Delhi da leiriba MLA sing kanaga unagadawribano haiba fawba khangdri. February 2 fawbagi manungda National Capital da tunglaranaba khangalakrabasu khudaki oina hairakbana Kuki Zogi MLA tara yausilakpa ngamdaba yaubana maram oiraduna ngarang nungthil pung 2 da Central Leaders singa NDA MLA singa unagani haina thaurang tawrambadu ngasi nungthil pung 3 da party office da unaragani Delhi dagi fangba pauna hai center gi lustingba singna Manipur gi leingak paibada yaurambada MLA pumnamak amata chithadana laknaba khangalakibadu yamna tenba matam oibana aeroplane ticket fangdaba amasung lambigi khudongchadaba kaya ama leibadagi maru aina Churachandpur district lomda leiriba Kuki Jogi MLA khara Delhi da yaurakpa ngamdri makoi ngarang numidang phawbagi manungda yaurakpa yai natraga ngasi ayuk thunglaba yai hairi hadaki MLA mayangi mifam ama kauraglibasi BJP gi lusingba singna kauba oijaragaso makoiga kanaga unagadawribano haibadudi ngasi fawba khangba ngamdri MLA singi marakta su kharanadi PM ga unaraba yai haibasu yawi aduga MLA kharanadi Union Home Minister Amit Shah ga unaraba yai hainasu yawi BJP gi National President Nitin Nabin amasung BJP gi National General Secretary Organization BL Santos ka unaraba yai hainabasu yawi Manipur da Kangluki irang thokhraba matungda Kuki Zogi MLA sing yauraga NDA gi oiba apunba MLA Center gi lusingba singna amuk phawba kaurakiba leitri BJP khaktagi oiba MLA singdi tangka kayarakta Delhi da su Imphal da su unakiba leikre maram aduna handaki asida NDA gi MLA pumnamak amasung lengak asi saugatpada yauba Independence MLA sing fawba Delhi da kauragliba astigi nunggi oiba wahantoksi karino haiba chapchana khangba ngamdri adumakpu handaki mifam asina Manipur da government ama linghanba natraga linghandabagi maraibakti lekadawribane government ama semnabagi damak MLA pumnamak kauba haibase irang asi loisinaba punna thabak tawminaw haiba amadi soidana hairagadaba mali lengak sembada yaugani natraga yauroi haiba phurup namak khaktagi yengba wakhalon adudi handaki center gi lusingba sing asina kaya phajana hairakani haiba thajade yanaba ama laklagadi thasigi tara fawbagi manungda popular government ama soidana linglaba yai hairi thadau kuki haibagi mahu thadau language haigadabani haina timna phongdorakre ACERT gi Material Ching Board of Secondary Education Manipur BOSEM Council of Higher Secondary Education Manipur COSEM Manipur University amasung atay academic institution da
MIL language Thadau Kuki Signariba Asti Thadau Haina Sumtongnaba Thadau NP Manipur Timna Manipuri Governor da Memorandum Amapi Duna Takshinkre Thadau NP Manipur na Thadura Kiba Cherol Amada Mataki Wafam Asti Fongdok Laduna Education Curriculum da Thadau Lol Bu Thadau Kuki Lol Haina Lana Laiba Asina Thadau Gi Puari Bu Lana Lamding Batanatana Mahiroi Single Su Chamam Nabapok Hale Kuki Supremacist Singna Namduna Thadaubu Kuki Oina Uhanbadagi Thadau community gi asengba identity amadi puwari tapna tapna mami samlagli Thadau community bu namduna Kuki Oina Uhanaba honarakiba asigi chapchaba saitheng community asina kumdali singaniga kulhumdoigi me ahumdagi Manipura thorakiba violence asida mayoknaki Thadaubu Kuki Oina lana khanbadagi Thadau misam miyam kaya victim oiduna mayumakai thadokuna lanjenaki Maramasina Manipur Lengangna Atuba Matamda textbook sing Amadi official record Lairiba Thadau Kuki language ado Thadau language kaktamak igadabani haidi. Drug KD Kuntra Taruka Gram Mangaga Konana Fakiba Linmitang Haukipki Bell Order High Court na suspend Thokhnkhre Manipurgi tongan mafamsing maru aina Churachandpur amadi Kangpokpi districta drugka konana mi phabagi chang wangli Maduda natana popi yanthatpagi thabaksingsu pak sana chathari adum oinamak lona thingkhraba drug lalonba amadi popi thabagi chang hantharakpadi udri madugi maru oiba maramdi faraba mising adu wild chatharakpada laina bel thadokiba amadi cheirak pibagi chang hanthaba aduna maram ohelakpane state asida miyoi listing kaya drugka konana fagatki adubu mara leire hairiba miyoi sing adu conviction pibagi changdi mi phagaliba chang aduga yengbada hanthana leiri mamangda thokkiba thodok kayana utlibadi miyoi listing kaya fagali adu oinamal narcotic drugs and psychotropic substance eki makada jailda thambagi changdi ka hena hanthana lei amadi case file taurakpada thengthaba amadi wild chathabada matam changna changba amadi bail pibaga chang wangbana Manipurda drug thingnaba paikhalibba thausil chingda khurau chelhali Manipur Police record matung ina Churachandpur amadi Kangpokpi da miyoi kaya fagatkhre adubu drug ka mari lainaba case kaya ningthina trial chathaduna chairak pibagi changdi hantana leiri Linmithang Haukip Kauba miyoi ama chatliba chahi asigi January 19 da Churachandpur District Police amasung Assam Rifles na Saikot amadi Sugunu Lambigi Kokhon Belasdagi fagatki mangondagi plastic mayom kuntraga tareta hapa kanigi chingnaba potlam kilogram kuntraga taruga gram mga fagatki polam sing adu miyoi aduna bolero amada puduna chelamkibani NDPSA ki section kuntrataret ki matung ina lalonbagi changda atingba leiba Potlam ting puramba miyoi da bel piba yadabagi atingba lay miyoi adu mathangi numit ki January 18 da Chief Judicial Magistrate Churachandpur gi court puthokpaga loinana numit nipani police custody da remand lautaki adumoinamag Supreme Court chathaki ba Mahir Rajesh Shai versus Maharashtra State ki case ama reference pirakpaga loinana Chief Judicial Magistrate Churachandpur na bel pithokibani hairi Union Budget 2026 mapungda anti-people's anti-federal oy haina CPIM na fongdorakre Nahan Parliamenta Union Finance Minister Sitaraman na putokiba Union Budget 2026-27 ase asoba business housing gidamakta surinom libasing kunay buot piriba kangbusing amadi jati gi sel tungi interest ki mayokda laiba akuba mityengda puthokpa ni haina Communist Party of India Marxist Manipur State Committee gi Secretary Ketrimayum Santana Thadorok Chirol amana hairi Chirol asina makata na hai Union Finance Minister Nirmala Sitaraman na laingaki honajamani hairiba physical discipline asidi corporate center amadi corporate sector amasung inakairak kunbasingda tax concession piba aduga surinom libastingi pibam phaganabani hairiba chading sing sumdoktuna lauthokpane masisa liba zahi sigi amasung mathang chahigi budgeta revenue pitharakpa amasung chading da kaktarakpa asina fongdokli mamang sahigi budget estimate fangani haina pandam thamkiba tech revenue adu sahi loigadawraba 2013 matamsi fawada khongatpa ngamdri
income tax amasung GST gi revenue sing hantakiba adu khara makhai mapungda thawdagi fanglakpa excise duties sing aduna mentionba ngamlabasu inkhatpa ngamdana leiri amaromda Manipur gi ethnic violence na sokhalaba misrimina asopan lanthom punsi mangba masung hinghauriba IDP singi wafam sing kauthok piramlabasu state sida masing yamna likna sunglai leitabaga manana leiriba Buddhist singi laisang amasung monastery singi nga senduna tamba Buddhist langkoiba singi yarekpham hangdokpa amasung makhoigi mathau taba facilities sing sengatnabagi damakta senphamdi yauri masi ethnic violence na sokhalaba Manipur bu karisu leitana khanbani lawbani hairi Matik Sadaba Manipur University gi BC Loktu Haiduna BC gi office ta KSA gi Thomi Singna Yerum Thajinduna Kongdang Changsinkhre Matik Sadaba Mahirai Khunai gi Yeknaba Manipur University gi Vice Chancellor Loktu Haiduna BC office ta Yerum Thajinduna Kongdang Changsinkhre BC Lokthokri Fawba Khongpham Haloi Haina Kanglaipak Student Association KSA gi President Cheram Hamjit Meitei Phongdorakre Manipur University gi Vice Chancellor oiriba Naurem Lokendra na University asida Mahirai Khunai gi khanbagi mahuta Maranai oiba office amagum onthoktuna University asigi chatkadaba kanglon singi wangmada tawning bata tawraga leire maram asina matik sadaba Mahirai Khunai gi yeknaba Manipur University gi Vice Chancellor Loktu Haiduna Kanglaipak Student Association KSN Loisinlkle Manipur University Complex Leiba BC Court Complex Mamangda Kongdang Changsinki Hairi Kongdang Changsinki ba aduda Mahirai Singna Manipur University gi Vice Chancellor Loktokadabane Vice Chancellor na Sathariba Scam Sing asida Ministry of Education Chief Rector amasung Visitor na tumina laithokpa yaningde Vice Chancellor gi mathakta high level inquiry tawgadabane lana sathariba thabak lawbagi scam khudakta lepkadabane Manipur University da Vice Chancellor leibagi mathau tai adubu mara leiba culpriti mathau tade Manipur University kanbiduna tungi mirol bu kanbiyu haina thaba placard paiduna khongdang changsinki Kendragi budget lisingani kuntaruk kuntaret ase leibag asigi haisinglaba nahasingbu thawna hatuna makhoigi panthungpham yauna puba ngamlagani haina PM na phongdorakre Prime Minister Narendra Modi na hairi madudi handaki budget asina leibag asi Atmanirbhar amadi Made in India oihanbada achoba lambi ama oiragane PM na makha taraduna hai budget asina leibag asipu chawkhatpa leibag oihanbada mateng oiragane leibag asigi miyangi punsida nungai yaifaba lambi ama oiragadaba budget asina oiragani hairi kendragi budget lisingani kuntaruk kuntaret ase leibag asigi haisinglaba nahasingbu thawna hatuna makhoigi panthungpham yauna puba ngamlagani leibag asigi citizen koti Chamaga nimfu asina selthungi lamda kumang chawshinba lamdam ama ohenba khaktanatana penthok hanba ngamlagani miyamna Bharatpu selthungi lamda ahumsuba mafamda laihanba pami hainasu phongdoki Malem pumbada pangthoknariba World Wetland Day state ki thakta ngarang pangthokre Sahi khudingi February anida Malem pumbada pangthoknariba World Wetland Day gi thawram ngarang state ki thakta Directorate of Environment and Climate Change samade Manipur State Wetland Authority ka khutsamnaduna ngarang ayu Imphal East District ki Yaralpata pangthokre Thawramasigi Chief Guest ki warol piraduna Arun Kumar Singhana Principal Secretary Forest and Environment and Climate Change Government of Manipur na phongdokibada Englising amagas chamapan marifu taramatoida Irangi Ramsarda pangthokiba Convention on Wetland da February NESD World Wetland Day haina mark tawduna observation pangthoknaba warep lawki handak sahigi oina World Wetland Day observation asigi theme ase Wetland and Traditional Knowledge Celebrating Cultural Heritage haina thonuna aikogi leijariba posting asiga community tradition singna lainariba mari sing uthokpani hairi